Zelensky na Ahenba Khongthang Loukhatpinaba European leader Singda appeal Toukhre. Ukraine da capital Kyiv da Russia na makata na attack tawrakpa maramna European leader Singna Russia gi mayokta Ahenba Khongthang Loukhatpiyu haina Ukraine gi president Volodymyr Zelensky na appeal Toukhre. Mariupol city da Russian forces na Chabokpi hospital amada attack tawkhibagi thokdoksu Zelensky na war crime mi haina pendaba phongdokre. Chabokpi hospital da bombing tawkibadda nupi macha ama yauna miyoi ahum sikhi doctor amasung atai staff taraga taret na soki haina agency gi paw amana haire attack adu da building adu yamna thina kai ki haina Mariupol city council na phongdokhi humanitarian corridor taruk hangna ba thaurang tawre Zelensky. Ukraine gi president Volodymyr Zelensky na haikre madude Russian forcing na attack sa thariba city Singda panduna lariba miyoy singbo asoy ngam yahondanaba mafamsing adu thadokpa yanaba mahaki laibang na Ahenba humanitarian corridor taruk hanganaba thaurang tawre. Ukraine da songnariba lan numit taraga mangani sujilakpaga loinana President Volodymyr Zelensky na haikibada mahaki laibang na misamsing asok angam yawdana thoghankiba yanaba makata na Ahenba humanitarian corridor taruk hangnaba sem sare. Khwaidagi nauna mahaki video address da President asina claim tawribadi Ukraine gi city ahum Sumy, Kyiv amasung Inner Godarda panduna lariba misamsing asoy angam yawdana thokiba yanaba humanitarian corridor ahum lehenaba aikhoina kanna honaki hainasu phongdokhe. Ukraine da biological weapon puthongnaba laboratory sing laide haiba wafam yakhidrai. Ukraine da biological weapon sing puthongnaba laboratory sing laide haina Russia na maral sikiba wafam United States amadi Ukraine animagna akanba mawongda yaningda phongdokre. Ukrainian president na phongdokibada karigumba Russia na Ukraine gi mayokta biological weapon sing sizinaraglabadi maduna Russia na khwaidagi kanba athingba sing laknabagi chepau pibo oina thokani haina cheksin wa thamkhe. Zelensky gi wafam sing asi mahaki laibangna biological weapon sing puthongnaba research tawbagi thabak chathari haina Russia na maral sikraba matungda phongdokibane. Mahakna makata na hai aihak adequate nation amagi lusingbani amade angang anigi mapani hairaduna mahaki laibangna chemical natraga karigumba makhal amatagi weapon sing semgatnaba thabak paikhatpa leite haikhe. Hairibo wafam asi malem pumbana khange loinana Russia na karigumba thabak sing adu paikhalaklavade madugi paukhum oina Russia na khwaidagi hena kanba sanction sing mayok nagani haina mahakna makata na phongdokhe. Ukrainian kaya marum lanjenare mateng pangbinaba Zelensky na taksinkhre. Ukraine gi president Zelensky na Europe ke west country sing na Russia na Ukraine da bomb thadaduna Ukraine gi city kaya amade micham kaya manghan takhan kibabu kanbide haina maral sikhre. Ukraine gi nongthakta no fly zone sing da plane paisindana bo order thokiba leirabasu Russia gi plane sing lepa leitana paisilagli amadi attack tawre. Masina maram oiduna Ukraine laibakta missile amadi bomb leptana thadarakpana laibak ase western country sing na kanvidre haibadu chapsana takle. Russia na Ukraine gi mathakta landaduna lanthum kaya mang takhan khiba amade misi mina thokhaliba ase western official sing na khangbiduna mathau taba warep amata loba ngamdre. Kanana hojik Ukraine gi city sing asibu Russia gi bomb amasung missile dagi kanbigani haina mahakna makata na phongdorokle. Tanja asida International Committee of Red Cross nasu makhoigi humanitarian vehicle sing sizinabada athingba thamle. Masi miyamda tangai fadana khanganpham thokpane. Mathaudang puduna lakliba miyoi kharana Ukraine da sangsilakpa matamda hojik Ukraine gi oriba phibam ase malem pumbada khanghangadavane. Wathok asigi matangda western country singda midyang changbinabasu makhoina khanghangadavani haina Ukraine gi president na makata na phongdorokle. Haukiba ningthokaba numit ke athengba matamda Ukraine gi awang nongpok thangbada leiba Sumy city da Russia na air strike tawrakpadagi mafamdudagi yamdrabada miyoi kungamathoi angang ani yauna hatkibani haina regional prosecutor office na phongdokle. Tanja asida European Commission na Russia gi mathakta makata na sanction kaya thamnaba thaurang lokhatkre. Sanction sing adugi manungda oligarchs amasung politician loinana Belarusian bank ahum yaude. Anogbo paw amada Russia gi maritime technology sing European Union amasung
क्रिप्टोकरेंसी की माइकईदगी रशियादा पोट थाजिनबदा अथिंग थमख्रे हाइरे रशियन फोर्सेस कीप यौगदौरे यूक्रेन की कैपिटल कीप खुदुम चनसिननबा यामना कन्ना होनरिबा रशियन फोर्सेसना मफम कयादा माइथीबा नंगलबसु मखोइगी लान हनबा लैत्रे कैपिटल असिगी नोंगचुप अमसुंग नोंगपोक्ता अहानबगी ओइना लांदारकपदा यूक्रेनियन फोर्सेसना नाथोरकलबसु रशियन टैंकसिंग कीप यौगदबा माइल खरदमक ngaire haina analyst amasung witness singna phongdokre kip ki nongsup laiba langoi chalaba irpin city amasung nongpok lomda laiba brovary district tagi russian forces na kip loksinana balanda rakhe maduda ukrainian forces na russian tank singi kalam amada angakpa phangna artillery attack tawbadagi makhoi upai leitaduna hanke radio da pau phauna bada interlap tawkiba matunginna Ukrainian forces की अटैक अदुदा रशियन लानमे गे रेजिमेंटल कमांडर अमा याउना लानमी कया मरुम सिखी अमसुंग यामना चाउना अमांगता थोखी हाइरे मरक्सिदा रशिया ना यूक्रेन दा लंदावा नुमित 15 सुखीबगा इरोइनना यूक्रेन गे एरिया खरद रशियन फोर्सेस मखाताना लान सोकनबा ngambagi mapangal leitre haina ngasi Ukrainian Defense Ministry na phongdokre laibak asigi nongpoklom da leiba Donetsk Slobo, Jansky amasung Tavris operating district ke saruk kharada Ukrainian forces singna makata na Russian attack ngakthokle Ukraine gi troops singna Kharkiv amasung Okhridku city singsu ngakthokli aduga khanongpok maikeida Russian forces khumang chawsilakpa ngamdana bahonari haina ministry na Facebook tamasagi khwaidagi nauba update amada phongdokhe haukiba numit nini sida Ukraine gi air force ke fighter jet sing amasung anti-aircraft missile unit singna Russia gi Sukhoi 25 attack aircraft mari amasung helicopter anisu thugai ki haina ministry na hai king Russia gi mayokta lanthengna ba yauna ba foreigner listing kun hena Ukraine gi force ta join toukhre Ukraine na UN mission da yauri ba lanmi sing withdraw tawraga Russia gi mayokta lanthengna ba da sizinnaga dawre Ukraine na UN mission da chaliba makoi gi lanmi sing kaukthok Russia gi mayokta lanthengna ba sizinnagadawre haina official report amagi matungina phongdokle Ukraine dagi halaklaba Indian mahairoi sing Gulf Medical University da lemna seat scholarship pigane Russia na Ukraine da landariba sina maram oiraga laibak atudagi halakraba Indian mahairoi sing UAE da laiba Gulf Medical University da University asigi admission policy amasung merit criteria adu da yumpham oiraga lemna seat amasung scholarship pigani haire University asigi dedicate admission counselor na makoi gi reminder course paperwork ke mateng smooth transfer visa amasung laifam chafam pibagi matangda thubada warep ama lauragani haire University asigi maikaitagi phongdorokibada asigumba luraba tanfam asida Indian singbu mateng pang bai basi aikoi gi ithone University asigi admission policy matunginna health professional education da makhoi gi apam basing khanba yabaga loinana medical degree program sing da makhatana tamthabagi khudong chaba su pigani Ukraine da lan gi saitheng mayok nari basina laibak adu dagi halakraba Indian mahairoi sing aduna University asida admission gi damakta admission gi director Selikosiga director oina helpline@gmu.ac.ae da direct oina pau phaunaba yagani haire India na tungilanda maramdam da saba khulai sizinaduna lanthengnabagi tangai fadaba lai army chief India na tungilanda maramdam da saba khulai sizinaduna lanthengnabagi tangai fadaba lai haina army gi chief general Manoj Mukunanda Naravane na phongdokle Russia Ukraine gi conflict asina udli madude conventional oiba lan aside adumak thokpa yai haibasine maramaduna laibak asina su tungda soknagadaba lan singdade maramdamda saba khusu khulai sizinaduna lanthengnabagi tangai fadaba lai lan asi cyber space natraga air condition ge chamber da soknaribra haina hangkibada mahakna paukhum piraduna haikibada conventional war ase adumak thongningai oi lan asi aikoina ground da physical oina thengnaba adu uri haina army gi chief asina national capital da pangthokpa function amada media person singda warol piraduna phongdokle mahakna haikibada Russia amadi Ukraine gi marakta sathariba lan asidagi aikoina para ama tamba yai madude India na tungi lan asidi laibak asida
साजब खुचु खुलाइसिंग सिजिन्नदुना लानथेंनगदबनी हाइबसिनी रसिया अमदी यूक्रेन की मरक्ता सोक्नरिबा लान असे ngasiga thana numit taraga mangani farakle Iran Israel da laman khumgani wasakhre Syria ki capital Damascus da Israel na missile attack sathavada Iranian Revolutionary Guard ki officer ani hat ki bagi thokdoki damakta Iran na laman khumgani phongdokhre matai manau mari Goa mikhal thengna ke ahum di assembly da changna ba sem sakhre anokba Goa assembly gi member nifu gi manungda Mapuroi ba masung loinabi nupi jura ahum yauraga nei